ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯖ ꯑꯣꯏꯕꯒꯦ? ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯇꯝꯕ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯃꯤꯅꯥꯏ ꯅꯨꯄꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯅꯥꯏ ꯅꯨꯄꯤꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯑꯁꯤ ꯐꯔꯖ ꯅꯠꯇꯦ꯫ ꯑꯅꯤꯁꯨꯕꯗ ꯃꯨꯁꯜꯃꯥꯟ ꯑꯣꯏꯕ, ꯀꯥꯐꯤꯔꯁꯤꯡꯗꯒꯤ ꯖꯀꯥꯠ ꯂꯧꯔꯣꯏ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯕ, ꯑꯉꯥꯎꯕ ꯃꯤꯑꯣꯏꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯑꯁꯤ ꯐꯔꯖ ꯅꯠꯇꯦ꯫ ꯃꯔꯤꯁꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯕꯥꯂꯤꯒ ꯐꯥꯔꯕ ꯃꯤ ꯑꯣꯏꯕ, ꯍꯥꯏꯕꯗꯤ ꯑꯉꯥꯡꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯖ ꯅꯠꯇꯦ꯫ ꯃꯉꯥꯁꯨꯕꯗ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯖꯀꯥꯠ ꯐꯔꯖ ꯑꯣꯏꯕꯒꯤ ꯃꯇꯥꯡꯗ ꯏꯜꯃ ꯂꯩꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯏ ꯃꯗꯨꯗꯤ ꯄꯪꯊꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯀꯣꯃꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯖꯀꯥꯠ ꯐꯔꯖ ꯑꯣꯏꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯪꯊꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕ, ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯤꯁꯥꯕꯀꯤ ꯆꯥꯡꯗ ꯃꯥꯜ ꯂꯩꯕ ꯑꯣꯏꯔꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ ꯑꯃ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯄꯪꯊꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯥꯜ ꯑꯗꯨꯗ ꯖꯀꯥꯠ ꯋꯥꯖꯤꯕ ꯑꯣꯏꯔꯒꯅꯤ꯫